ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯆꯤꯆꯦꯁꯦ ꯏꯐꯦꯛ ꯍꯥꯞꯆꯟꯕꯩꯅꯦ ꯑꯩꯅ ꯏꯐꯦꯛꯇꯣ ꯍꯥꯞꯆꯟꯕꯒꯤꯅꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯎꯕꯗ ꯅꯣꯏ ꯈꯪꯅꯤꯀꯣ ꯅꯣꯏ ꯁꯤꯔꯣ ꯀꯥꯏꯅꯒ ꯇꯧꯗꯣꯏ ꯅꯣꯏ ꯃꯩꯌꯥ ꯆꯪꯉꯛꯎꯀꯣ ꯆꯩ ꯆꯥꯗꯣꯏ ꯅꯪ I love from Kolkata I love you too from Manipur ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯈꯨꯠꯇꯒ ꯀꯩꯀꯩꯅꯣ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯅꯣ ꯁꯒꯨꯜꯂꯣ ꯍꯥꯏꯔ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯦ ꯏꯀꯥꯏꯔꯤꯅꯦ ꯃꯥꯟꯗꯦꯗ ꯑꯁꯦꯡꯕꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯊꯤꯕꯅꯦ ꯈꯨꯠꯇꯒ ꯑꯩ ꯀꯩꯀꯩꯅꯣ ꯌꯥꯝ ꯊꯤꯕꯅꯦ ꯏꯟꯕꯤꯔꯝꯃꯦ ꯍꯥꯏꯕ ꯍꯥꯏꯕ ꯈꯨꯊꯤ ꯑꯃ ꯇꯧꯕꯅꯦ ꯑꯩꯅ ꯏꯐꯦꯛ ꯍꯥꯞꯆꯤꯟꯕ ꯈꯔ ꯌꯦꯡ ꯌꯥꯕ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯁꯦꯡꯕ ꯏꯐꯦꯛ ꯄꯥꯏꯊꯣꯛꯑꯦ ꯌꯦꯡꯉꯣ ꯄꯥꯏꯊꯣꯛꯅꯤꯡ ꯄꯥꯏꯊꯣꯛꯁꯅꯨ ꯑꯩ ꯀꯩꯝꯇ ꯃꯋꯥ ꯂꯧꯗꯦ ꯊꯤꯔ ꯂꯩꯔꯦ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯆꯨꯝꯗꯣꯏꯅꯤꯅꯦ ꯎꯗ ꯀꯨꯏꯔꯦ ꯅꯪ ꯀꯨꯏꯔꯦ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯐꯖ ꯊꯣꯛꯑꯝꯃꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯥꯏꯗꯨꯕꯣ ꯑꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅꯦ ꯏꯅꯝꯃꯒ ꯑꯩ ꯂꯩ ꯍꯣꯔꯦꯟ ꯔꯤꯜꯁ ꯑꯃ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦ ꯅꯝꯃꯣ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯑꯅꯤꯃꯛ ꯊꯦꯡꯛ ꯌꯨ Hi, in which language are you talking in? It's the Manipuri language. Hey, Rohit, ay sak khangdra na. Rohit nabu sak khangbro maya. Hi, Jay. Hello. ꯐꯦꯛꯀꯁꯦ ꯍꯦꯛꯇ ꯄꯥꯏꯊꯣꯛꯄꯤꯅꯦꯃꯤ ꯀꯗꯥꯏꯗꯒꯤꯅꯣ ꯆꯤꯆꯦ ꯑꯅꯤꯃꯛ ꯑꯩꯅ ꯁꯤꯡꯖꯃꯩ ꯃꯥꯅ ꯊꯥꯡꯃꯩꯕꯟ so fit please ꯑꯩ ꯇꯧꯔꯣ ꯑꯝꯇ ꯐꯤꯠ ꯆꯦꯛ ꯇꯧꯁꯜꯂꯛꯑꯣ ꯑꯝꯇ ꯍꯦꯔꯤꯇꯦꯖꯇꯗꯤ ꯌꯥꯝ ꯐꯖꯔꯛꯀꯦ ꯍꯦꯔꯤꯇꯦꯖꯇꯅꯦ ꯑꯩ ꯊꯤꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯏꯐꯦꯛ ꯍꯥꯞꯆꯤꯟꯕꯩ ꯐꯖꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯕ ꯃꯁꯥꯏ ꯑꯗꯨꯝ ꯐꯖꯩꯗꯨꯗꯤ ꯐꯖꯕꯅꯤꯗ ꯏꯃꯥꯟꯅꯕꯤꯗꯤ ꯑꯗꯨ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯕ ꯑꯗꯨꯏꯅꯤꯗ Are you Bengali? No, we are Manipur. Re. We are Meitei. ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯌꯨꯝꯗ ꯂꯩꯕ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯎꯁꯪ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯤ ꯄꯨꯟꯕ ꯌꯥꯔꯦ Where is your home? Manipur. ꯁꯤꯡꯖꯃꯩꯁꯦ ꯃꯁꯛ ꯈꯪꯉꯤꯀꯣ ꯋꯥꯔꯤ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ How's the situation in Manipur? I don't know. ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯈꯪꯗꯦ ꯀꯥꯏꯗ ꯍꯥꯏꯌꯣ ꯑꯩ ꯈꯪꯗꯦ ꯑꯁꯦꯡꯕ ꯌꯨꯝꯗꯩ What ꯃꯄꯥꯟ is ꯑꯝꯇ your ꯊꯣꯛꯇ꯭ꯔꯤ name? My name is Priyanka and her name is Brinda. Brinda ꯅꯪ ꯎꯗ ꯀꯨꯏꯔꯦꯀꯣ ꯀꯨꯏꯗꯤ ꯀꯨꯏꯔꯦꯍꯦ ꯏꯕꯥꯅꯤ ꯄꯨꯟꯈꯤꯗꯕ Smile please ꯑꯩ ꯈꯨꯅꯣꯛꯇꯣ ꯆꯨꯝꯗ꯭ꯔꯦ ꯅꯣꯛꯄ ꯍꯩꯇꯦ ꯑꯩ ꯌꯥꯁꯦ ꯀꯥꯞꯃꯟꯕꯒꯤ ꯆꯧꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯣꯗꯣ ꯈꯔ What ꯌꯥꯝ kind of ꯅꯣꯛꯑꯦ marriage did you have? Hi, hello. ꯑꯩ ꯊꯣꯛꯂꯛꯄꯗ ꯅꯣꯏꯗ ꯂꯥꯛꯀꯦ ꯅꯣꯡꯃ ꯄꯨꯟꯁꯦ ꯂꯥꯛꯑꯣ ꯆꯤꯆꯦ ꯑꯅꯤꯁꯦ ꯃꯁꯛ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯅꯤꯌꯝꯂꯦ ꯍꯥꯏꯗꯣꯏꯔꯥ ꯆꯦ ꯕ꯭ꯔꯤꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯕ꯭ꯔꯤꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣꯌꯦ What ꯀꯃꯦꯟꯇꯣ is your ꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏ profession? My profession is servant. Hi, Jay. Hello.
Video ꯌꯥꯎꯍꯜꯂꯛꯑꯣ ꯆꯦ ꯑꯩꯁꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯁ ꯏꯃꯥꯎ Phải nóng bao nhiêu? ꯀꯅꯥꯗꯨꯕꯣ ꯀꯍꯥꯁꯦꯍꯣ ꯃꯅꯤꯄꯨꯔ ꯅꯤꯌꯝꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯜꯂꯣ ꯅꯤꯌꯝꯂꯦ ꯐꯣꯟꯁꯦ ꯃꯩ ꯍꯧꯕꯩꯅꯤꯀꯣ ꯑꯩꯅ ꯄꯥꯏꯔꯛꯏꯁꯦ ꯃꯌꯥꯝ Are you single? Yeah, we both are single.